ꯉꯁꯤꯒꯤ ꯔꯤꯜꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯒꯤꯐ ꯑꯋꯦꯒꯤ ꯔꯤꯖꯜꯠꯅꯦ ꯑꯗꯨꯒ ꯖꯨꯟꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯒꯤꯐ ꯑꯋꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯈꯔꯒꯤ ꯃꯣꯜꯗꯥꯕꯥꯏꯠꯀꯤ ꯁꯦꯜꯁ ꯃꯆꯥ ꯑꯃꯈꯛꯇꯪꯒꯩ ꯇꯧꯖꯒꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯪꯒꯤꯅꯤꯀꯣ ꯑꯣꯔꯗꯔ ꯇꯧꯕꯤꯔꯣ ꯂꯤꯃꯤꯇꯦड ꯁ꯭ꯇꯣꯛꯅꯤꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯅ ꯃꯃꯥꯡꯒꯤꯗ ꯄꯤꯕꯗꯣ ꯍꯥꯏꯗꯤ ꯃꯣꯖꯣꯅꯥꯏꯠꯀꯤ ꯔꯤꯡꯗ ꯍꯥꯏꯗꯤ ꯒꯤꯐ ꯑꯋꯦ ꯇꯧꯈꯤꯕꯗꯣ ꯃꯤ ꯑꯍꯨꯝ ꯈꯟꯒꯠꯄ ꯍꯥꯏꯕꯗꯣ ꯃꯤ ꯑꯍꯨꯝꯗꯣ ꯕꯤꯗ꯭ꯌꯥ ꯔꯦꯅꯨꯀꯥ ꯑꯗꯨꯒ ꯁꯥꯟꯇꯂꯦꯝꯕꯤꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯏꯔꯛꯄ ꯃꯃꯤꯡ ꯑꯅꯤꯗꯨꯀꯣ ꯕꯤꯗ꯭ꯌꯥꯅꯦ ꯔꯦꯅꯨꯀꯥꯅꯦ ꯁꯥꯟꯇꯂꯦꯝꯕꯤꯅꯦꯀꯣ ꯑꯗꯨꯒꯤ ꯃꯣꯖꯣꯅꯥꯏꯠ ꯔꯤꯡ ꯑꯩꯉꯣꯟꯗ ꯇꯧꯕꯤꯕ ꯌꯥꯅꯤꯀꯣ DM ꯅꯠꯇ꯭ꯔꯒ WhatsApp ꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯒ ꯑꯩ ꯊꯥꯖꯔꯛꯑꯒꯦꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯅ ꯑꯃꯨꯛ ꯈꯨꯗꯣꯞꯁꯤꯅ ꯃꯣꯜꯗꯥꯕꯥꯏꯠ ꯀꯧꯏꯀꯣ ꯃꯣꯜꯗꯥꯕꯥꯏꯠꯁꯦ ꯃꯃꯥꯡꯗ ꯑꯩꯅ ꯒ꯭ꯔꯤꯟ ꯃꯆꯨ ꯄꯤꯕꯅꯦ ꯍꯟꯗꯛꯀꯤꯁꯤꯅ ꯃꯣꯜꯗꯥꯕꯥꯏꯠ ꯕ꯭ꯂꯦꯛ ꯃꯆꯨꯀꯣ ꯃꯣꯜꯗꯥꯕꯥꯏꯠꯀꯤ ꯀꯥꯟꯅꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯕ꯭ꯂꯣꯀꯦꯖꯦꯁꯀꯨꯝꯕ ꯌꯥꯝꯅ ꯂꯩꯕꯁꯦ ꯑꯌꯦꯠ ꯑꯄꯟꯒꯨꯝꯕ ꯂꯩꯕꯁꯦ ꯌꯥꯝ ꯇꯧꯒꯅꯤꯀꯣ ꯐꯒꯅꯤꯀꯣ ꯆꯦꯟꯖꯦꯁ ꯂꯥꯛꯄ ꯂꯥꯏꯐꯇ ꯑꯍꯣꯡꯕꯒꯨꯝꯕ ꯄꯨꯔꯛꯄ ꯍꯥꯏꯗꯤ ꯆꯦꯟꯖꯤꯡ ꯁ꯭ꯇꯣꯟ ꯍꯥꯏꯅꯁꯨ ꯈꯪꯅꯩꯀꯣ ꯃꯣꯏꯁꯦꯀꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯈꯣꯠꯂꯤꯕ ꯑꯉꯥꯡꯉꯩꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯐꯩ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯇꯧꯕ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯀꯣꯟꯐꯤꯗꯦꯟꯁ ꯕꯨꯁ ꯇꯧꯕ ꯈꯣꯠꯄꯗ ꯃꯇꯦꯡ ꯇꯧꯋꯦꯀꯣ ꯑꯗꯨꯒ ꯍꯦꯜꯊꯀꯤ ꯑꯣꯏꯅꯁꯨ ꯌꯥꯝ ꯐꯩꯀꯣ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯆꯀ꯭ꯔ ꯇꯔꯦꯠꯃꯛ ꯂꯣꯏꯅꯃꯛ ꯕꯦꯂꯦꯟꯁ ꯇꯧꯔꯛꯄ ꯆꯀ꯭ꯔ ꯕꯦꯂꯦꯟꯁ ꯇꯧꯔꯒꯗꯤ ꯑꯅꯥ ꯑꯌꯦꯛꯀꯨꯝꯕꯁꯦ ꯀꯩꯅꯣꯒꯨꯝꯕ ꯂꯩꯒꯟꯗꯦꯀꯣ ꯑꯗꯨꯅ ꯍꯦꯜꯊꯀꯤ ꯑꯣꯏꯅꯁꯨ ꯌꯥꯝ ꯐꯩꯀꯣ ꯑꯍꯟꯅ ꯁꯤꯔꯁꯨ ꯐꯅꯤ ꯑꯉꯥꯡꯅ ꯁꯤꯔꯁꯨ ꯐꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯣ ꯔꯤꯡꯁꯦ ꯑꯦꯗꯖꯁꯇꯦꯕꯜꯅꯤꯀꯣ ꯑꯩꯅ ꯁꯤꯗ ꯁꯨꯝ ꯍꯥꯏꯐꯦꯠꯇꯪ ꯁꯤꯖꯜꯂꯒ ꯌꯦꯡꯉꯦꯀꯣ ꯍꯥꯏꯗꯤ ꯈꯨꯌꯥꯏꯗ ꯁꯤꯔꯁꯨ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯨꯏꯪꯊꯧꯗ ꯁꯤꯔꯁꯨ ꯌꯥꯏꯀꯣ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯖꯒꯥ ꯑꯃꯗ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯌꯣꯟꯕꯗ 2,500ꯒꯨꯝꯕ ꯌꯣꯟꯕꯅꯦꯀꯣ ꯑꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯪꯒꯤ ꯁꯦꯜ ꯑꯣꯏꯕꯅꯤꯅ 1,500 ꯈꯛꯇꯪꯗ ꯊꯥꯗꯣꯛꯆꯔꯦꯀꯣ ꯑꯗꯨ ꯕꯨꯛ ꯇꯧꯁꯟꯕꯤꯔꯛꯑꯣ ꯌꯥꯝꯗꯦ ꯂꯣꯏꯈ꯭ꯔꯒꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯁꯤꯃꯗꯤ ꯃꯊꯪꯒꯤ ꯁ꯭ꯇꯣꯛ ꯂꯥꯛꯄꯗ ꯑꯗꯨꯝ ꯃꯃꯟꯗꯣ ꯑꯗꯨꯝ ꯍꯦꯜꯂꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯍꯨꯝ ꯑꯃꯅ ꯒꯤꯐ ꯑꯋꯦ ꯑꯃꯨꯛ ꯇꯧꯊꯣꯛꯀꯦꯕ ꯑꯍꯨꯝ ꯑꯃꯅ ꯒꯤꯐ ꯑꯋꯦ ꯇꯧꯕꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯀꯟꯗꯤꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯖ ꯐꯣꯂꯣ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯃꯤꯡ ꯏꯕꯤꯔꯝꯃꯣ ꯄꯦꯖ ꯀꯩꯅꯣꯗꯨꯗ ꯍꯥꯏꯗꯤ ꯇꯦꯛ ꯇꯧꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯕꯤꯔꯝꯃꯣ ꯁꯦꯌꯔ ꯇꯧꯔꯒ ꯐꯣꯂꯣ ꯇꯧꯔꯣ ꯑꯩꯅ ꯃꯃꯥꯡꯒꯤ ꯀꯃꯦꯟ ꯄꯥꯕ ꯃꯇꯝꯗꯀꯣ ꯇꯧꯋꯦꯕ ꯐꯣꯂꯣ ꯇꯧꯔꯝꯗꯕ ꯌꯥꯝ ꯌꯥꯎꯋꯦ ꯃꯤꯡꯗꯤ ꯂꯣꯏꯅ ꯏꯔꯝꯃꯒ ꯑꯗꯨꯅ ꯄꯦꯖꯁꯨ ꯐꯣꯂꯣ ꯇꯧꯕꯤꯔꯣ ꯀꯩꯅꯣꯁꯨ ꯇꯧꯕꯤꯔꯣꯀꯣ ꯑꯗꯨ ꯁꯤ ꯂꯩꯁꯦ 1,500ꯗ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯔꯣ ꯃꯈꯥꯒꯤ ꯅꯝꯕꯔꯁꯤꯗ WhatsApp